CYCLONE REMAL maram oiraga Assam Dasu Echao Mayoknabadagi HOUKHIBA PUNG kunmari manungda Chahi Nouriba Angang ani Yaona Meeoi nipan Leikhidre Assam State Disaster Management Authority ki report amagi matugini Echao asina maram oiraga Assam ki district taraga mathoida leiba angang lising humbutara nipan rom Yaona Meeoi lak ahunga lising yankhai romna awaba mayoknari Leikhidre ba Meeoi singa sigi manungda angang ama Yaona Meeoi humdi kasa district tagini angang ama Yaona Meeoi anina hailakandi district tagini eduga Meeoi amana Karbi Anglong West District tagini hairi Echao asina Kasa District ta Meeoi lak amaga lising kun rom awaba nang halei Nagaon District ta Meeoi lising humbutara nipan ga chatrit ka yang taruk Hozai District ta Meeoi lising humbutara tarit ka kuntra Karimganj District ta Meeoi lising yang ni thoi ga chatruk ka marfu mari amadi Hailakandi District ta Meeoi lising taraga chamaga humpu manga awaba mayok na duna leiri Karbi Anglong, Dhemaji, Hozai, Kasar, Karimganj, Dibugar, Nagaon, Hailakandi, Golaghat, Karbi Anglong West amadi Dima Hasau District ki Revenue Circle kunga mga gi manung chana leiba chaurak na khul chamanga ga humpurom Echao asigi awaba mayoknari Assam gi maruiba turel sing gi manungda Kopili, Barak, Katakal amadi Khushiara turel gi imai danger mark ki mathakta chenba thengnari Echao asina maram oiraga lau uba yaba laubuk hectare lising mariga jamapan ga kunthamathoi rom ising thumjinduna leikhrai Echao asida awaba tarba singidamak district administration singla relief camp amadi distribution centers chamaga marfutare rom hangdoktuna thamkhrai mafam sing asida chawrak na Meeoi lising humpunipan ga chatruk romna changdafam lauduna leiri Echao asina maram oiraga yumdu yokpa tongan ba sa lakh tara lising kunga humdoi ga humdoi rom su Echao asigi zaitheng mayoknari NDRF, SDRF, State Force Fire and Emergency Service amadi local volunteers singna tongan ba mafam da rescue operation kya chathari HOUKHIBA PUNG kunmari asida Echao asina maram oiraga lambi taramathoi health center Anganwadi center school building amadi irrigation canal kaya mangata thokibaga loinana tongan ba mafam ahum da turel gi launambal kaikhre haina su paus na makhatari